Arambai Tenggol Unit 26 Kakching na shinduna Kakching tonganba relief camp sing Leiriba Ningol sing Chakouba Thouram Pangthokhre Thouram aduda saruk yaba lakhe Bisupur district ke napatage angom chamba premana hai lan asina maram oidaga lai hangtaktagi chanaduna laklaba Ningol Chakouba kumai ase mamangi chahida pangthokna kidre relief camp tan Leiriba matungda luhongkhibi machanupisu ahanba Ningol Chakou kadabasu kamkidre Arambai Tenggol relief camp tan Leiribe Ningol sing Chakouba ase nungwai fawi lan asida mangjin thana aikhoi leire aikhoi iraiba iram damwa khane haina chongthokliba icha singna kwana kodaduna Chakouba asida puning nungsina lakpani haike lanjelaktuna relief camp tan leiriba singe damak lengana atopa mafam da yum sagani hairabasu madudan leiba pamte lengana honaduna yam ase masa ge malai kaida yum amuk sabiduda mahausagam athuba matamda ingna chingna leiba ngamnaba sinbiu haike Nakal Amaromda Arambai Tenggol Unit 26 Kakching Commander Nauban Naudemna Hai Ipa Ipu Hagdaktagi Chanaduna Laklaba Ningol Chakouba Thouram ase Arambai Tenggol Unit Singnam Magi area the Leiriba relief camp sing the Leiba Ningol Singbo Chak Kautuna Pangthokna de Lanjel Laktuna relief camp the Leiriba Singi Tamakta Arambai Tenggol Mabung Mopa Sing Leiri Haiba Adu Utnabagi Pandamda Thouram ase Yamna Jamna Pangthokpani haike